ꯑꯩꯁꯨ ꯗꯦꯗꯂꯥꯏꯟꯁꯦ ꯅꯪꯅꯕ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯂꯦꯛ ꯇꯧꯒꯗꯕ ꯃꯔꯨꯑꯣꯏꯕ ꯗꯥꯇꯥ ꯈꯔ ꯃꯤꯁ ꯇꯧꯍꯧꯔꯦ ꯁꯔꯅ ꯑꯣꯏꯕ ꯌꯥꯕ ꯍꯦꯜꯞ ꯑꯃꯠꯇ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯔꯤꯁꯔꯁꯁꯦ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯕꯗ ꯇꯥꯔꯅꯤ ꯁꯔꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯏꯁꯨ ꯈꯔ ꯂꯩꯕꯩꯅꯦ ꯁꯔ ꯄꯥꯔꯁꯅꯦꯜ ꯏꯁꯨ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃꯒꯤꯕꯨ ꯑꯩꯒꯤ ꯀꯔꯤ ꯃꯣꯠ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯑꯗꯨꯕꯨ ꯃꯤꯁ ꯑꯣꯏꯈ꯭ꯔꯗꯤ ꯑꯩꯅ ꯀꯔꯤ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯕ ꯉꯝꯒꯅꯤ ꯃꯊꯪ ꯆꯍꯤ ꯑꯃꯨꯛ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯁꯦ ꯅꯪ ꯍꯥꯟꯅ ꯈꯟꯊꯍꯧꯗ꯭ꯔꯣ ꯈꯪꯖꯩ ꯁꯔ ꯌꯥꯔꯦ ꯌꯥꯔꯦ ꯑꯝꯇ ꯋꯥꯈꯜ ꯇꯥꯅ ꯐꯝꯃꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤ ꯐꯝꯃꯨꯅꯦ ꯐꯝꯃꯨꯅꯦ ꯍꯣꯏ ꯁꯔ ꯑꯕꯦ ꯅꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯇꯨꯡꯒꯤ ꯃꯪꯂꯥꯟ ꯌꯥꯝ ꯆꯥꯎꯅ ꯂꯩꯕ ꯃꯍꯩꯔꯣꯏ ꯑꯃꯅꯤ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯦꯁꯔ ꯆꯔꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯇꯁꯦꯡꯅ ꯑꯩꯁꯨ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯦ ꯀꯥꯟꯅꯗꯦꯗ ꯀꯣꯛ ꯄꯪꯁꯥꯗ ꯁꯥꯗꯅꯕ ꯊꯧꯔꯥꯡꯁꯤꯡ ꯁꯥꯔꯅ ꯅꯪꯒꯤꯗꯃꯛ ꯁꯤꯟꯕ ꯉꯝꯒꯅꯤ ꯁꯔ ꯐꯅ ꯑꯣꯏꯔꯣꯏꯗꯕ ꯌꯥꯔꯣꯏꯗꯕ ꯂꯩꯔꯁꯨꯅꯦ ꯍꯦꯛꯇ ꯑꯣꯏꯍꯟꯕ ꯉꯝꯕ ꯅꯪꯒꯤ ꯁꯥꯔ ꯅꯤꯡꯊꯧꯔꯦꯝꯕꯅꯤꯗꯅ ꯅꯪꯒꯤ ꯊꯦꯁꯤꯁꯇꯣ ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯪꯒꯤ ꯁꯥꯏꯠꯇꯒꯤꯅꯦ ꯀꯣꯑꯣꯄꯔꯦꯁꯟ ꯈꯤꯇꯪꯗꯤ ꯆꯪꯒꯅꯤꯀꯣ ꯁꯔ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯉꯣꯏꯗꯕ ꯅꯪ ꯑꯩꯇꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖꯇꯣ ꯄꯥꯎ ꯃꯦꯁꯦꯖꯇꯣ ꯄꯥꯎꯑꯣ ꯁꯔ ꯁꯔꯅ ꯑꯩꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯔꯨꯔꯒꯦ ꯑꯩꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤꯅꯦ ꯌꯥꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯑꯗꯨꯁꯨ ꯅꯪꯁꯨ ꯐꯈꯤꯕ ꯑꯩꯒꯤꯁꯨ ꯑꯗꯨꯛ ꯍꯟꯊꯕ ꯋꯥꯈꯜꯗꯨꯕꯨ ꯁꯔꯃꯛꯅ ꯈꯜꯂꯝꯃꯤꯕ ꯇꯁꯦꯡꯅ ꯉꯛꯏ ꯇꯞꯅ ꯉꯥꯡ ꯈꯣꯟ ꯀꯟꯈꯠꯂꯛꯀꯅꯨꯀꯣ ꯌꯥꯅꯔꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨ ꯍꯧꯗꯣꯛꯄꯩ ꯋꯥꯅꯤ ꯃꯁꯦ ꯅꯪꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯒꯤ ꯊꯦꯁꯤꯁ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯁꯔꯅ ꯆꯠꯊꯔꯤꯕ ꯑꯃꯣꯠꯄꯁꯦ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯍꯟꯒꯅꯤ ꯀꯔꯤꯒꯤ ꯑꯣꯊꯣꯔꯤꯇꯤ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯣ ꯅꯃꯤꯠꯇꯨ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯤꯡꯅꯒꯅꯨ ꯀꯣ ꯁꯤꯡꯅꯔꯗꯤꯅꯦ ꯅꯄꯨꯟꯁꯤ ꯅꯍꯩꯗꯨꯁꯨ ꯇꯝꯕ ꯐꯪꯉꯣꯏ ꯈꯪꯉꯨ ꯅꯣꯏꯒꯨꯝꯕꯁꯤꯗꯤꯅꯦ ꯑꯩꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯦꯡꯅ ꯂꯥꯛꯑꯕꯅꯤ ꯀꯔꯤ ꯀꯥꯟꯗꯕꯗ Sir, please! Kaya na tayo, sir! Dana! Bruno! Abe! 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 लाओ चलो पापा चलो आई क्लास लौरे नमाना विषय आई कैसे तोड़ नंसु अवाप भी तानी तो दी चलो चलो थो आएगा कनानो नंग दिया सिद्धे का तो चंगे नो सिद्ध अभी मैं चीज़
ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯦ ꯈꯜꯂꯛꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯗꯃꯛ ꯑꯩ ꯂꯩ Hey I will show you 이제 서윤바 그만 떠오르게 아무 디텐 떠오기더라 ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯝꯅꯤ ꯏꯆꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯟꯈꯤꯕ ꯌꯥꯔꯅꯤ ꯄ꯭ꯔꯣꯐꯦꯁꯔꯅꯁꯨ ꯀꯝꯄ꯭ꯂꯦꯟꯗꯣ ꯃꯁꯥꯅ ꯋꯤꯗ꯭ꯔꯣ ꯇꯧꯖꯔꯦ 이제디 와칼세 다른 아마다 폴리스 스테이션 열 강아오드래 이붕어 낭나 떠오르시보가 있노 그리고만 낭나 팠던 동다 따크라디 이제디 가리 오이니 낭 와칼 간다들 바가 이기노 이제 호린 파즈나 윰다 답나 사르세 윰 쳤지 사연바 낭조 호렌 호이데 정포 야뎀도 정 ꯍꯣꯏ ꯏꯇꯥꯎ ꯑꯩ ꯆꯪꯉꯒꯦ ꯑꯗꯣ ꯃꯇꯨꯡꯗꯗꯤꯅꯦ ꯅꯪꯒꯤ ꯆꯤꯟꯗꯒꯤ ꯈꯨꯠꯅ ꯇꯥꯍꯟꯕꯤꯗꯣ ꯑꯗꯨ ꯇꯧꯔꯅꯨꯀꯣ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯁꯨ ꯈꯔ ꯈꯥꯛꯑꯝꯃꯣꯕ 파레 잘랐어 잘루기 서윤바 이제 오실라마기고 ꯍꯣꯏ ꯏꯆꯦ